ngasi phongkiba tongan-tonganba pausisingdagi maruiba pausingi update pizari ahanbada maruiba pau. Kuki na fajiluraba naga nupi taramari haudik punna layong khangdaba laina amana naduna leire. Kuki na mit punsilaga pijirakpa sak ensangda kari habiraklabano khangdre yamna singnare hairi makoi taramari ki phibam hingba mini haiba yadri hairi. Kuki militant singi laifam japfam kaya may Otlkkhre amade naga isininaw sing na Kuki Thi²Duna makoibu loisinaba honari. Athuba matamda CRPF ki Cobra gi anauba unit kharaso Manipurda thunglaragane. Cobra gi force sajinbana Manipurda law and order gi phibam phagathanbada chawna mateng oiragani haina Govindas konthaudamna phongdorakkhre. Jiribam da FCI godown manakta leiba quarter ama maisakre. Nupagi hostel da nupi ama siduna leiramle. Delhi da maisakpagi thaudokta mioi ahum sire. India lengaki apambade Manipur gi lamne Manipur miyamdi makoida darkar leite Manipur ahum thongna khaidokpaga pangkhak oire official oina lauthoktabada ngaire haina ozoina phongdorakkhre. Industrial commercial gi sijinagadaba petrol diesel oil pump tagi pidanaba khangankre black ta petroleum product yonba sing action lawkhatnaba khangankre. Hingna kalamba yaba mioi taruk hatoklaba matung mihat pa phagani haibasi yaningde haina ripko na pendaba phongdorakkhre. State lengak si miyam gi asi bhaksang lawkhatnaba amade postmortem tawnaba khak leirabra haina kepeko na hanglakkhre. Kuki militant singna naga misam taruk hatkiba thawong condemn tawnaragle laikidraba naga misam taruki achumba wild phanghangadabani haina TNL na phongdorakkhre. Kodompok PGP gi thabak thauram singda KCPMC unification na akanba wafam thamlagle. Hauzik pau sandongna pizari. India lengak ki apambade Manipur gi lamne Manipur miyamdi makhoida darkar leite Manipur ahum thongna khaidokpaga pangkhak oire official oina lauthoktabada ngaire haina ozoina phongdorakkhre. Center da lairiba BJP na lusingba lengak asigi apambade Manipur gi lamne makhoida Manipur miyamdi darkar leite haibase makoina chathariba thawongna mayek sengna takle haina veteran politician okram joina phongdorakle. Kagwa laifrakwam laikai leiba masagi yumda ngarang pangthokiba paugi mifam amada mathaki wafam ase veteran politician o joina phongdokladuna mahangna hai lamdamasida thokliba mihat mipungi thaudok asida BJP gi lusingba amatana wafam amata hairakte. State asida BJP gi lengak ama lakhibadage khunaya sigi section khudingmak makoina laksanabu honari lakadariba mikhal asida Manipur gi miyam amade electors sing laksanaba BJP na thaurang chatharakrabra haibase achawa wahang amane debate dialogue amade discussion haibase assembly amade panchayat khaktada chathagadaba nate mipung khudingmaki punsi mahingda debate dialogue amade discussion mathautai masi democracy gi machatni haikhi. State lengak si miyam gi asiba haksang lawkhatnaba amade postmortem tawnaba khak leirabra haina kepeko na hanglakkhre. Lengak si miyam gi asiba haksang lawkhatnaba amade postmortem tawnaba khak leirabra haina Kangla people Confederation kepeko na hanglakpaga loinana Manipur lengak ki law and order kadaida chatkharbagi haina pendaba phongdoragle. Kepekon gi secretary kaithelakpam London na thadurakpa serol amada Kanglu masel gi marakta amaga paktak nana hana sunabagi thawong khara nemtharurabagi matungda handak amuk inaw nawna masida mihat mipun pareng naina chatharagliba ase Manipur lengak na tumina laisiliba karigino Manipur lengak ki law and order amade human rights kadaida chatkhage haning bahat pa paning ba phaba Tauningbata taubada athingba pidriba se democracy gi masala democracy bu khurji pairiba miyangi lengak amade security forcing ase asiba lawkhatnabage postmortem tawnaba khak leirabra hanglagle. Serol asina makha taraduna Kangluki political gi mungnaba asigi waroisen center gi khut yaudana state lenga khakta da purakpa ngamloi haibadi yai adubo state lenga ki naton chumang
maktada masamaki misam miyambu tamthina halakpa phauba makut pullaga tumina yenglaga leiba haibase laingak ama leibagi wahanthok leiribra natraga kari thabak laukhatlabage condemn tawba khaktara laingaki mathokse condemn kayarak tawkhre matungdasu kayarak tawgadori haukiba me 16 da imphaldagi kilometer kun fanasu lapa nataba lailon bai fai kuldage ifong phongna liangmai furuki mistam khara phakibagi manungda nupa taruk tamthiba mawongda hatuklaga sinarakpa phauba mi amata phaba ngamdaba lengak sibu lengakla misam phabada Chennai hairiba lailon bai fai khulda operation masa amata su tawdriba karigino tawroi haina tawdrabra manungda kari aronba thawrang leibano misam hatpa puthokpa phaba chairak piba lengaki mathawni lamdamasida ingtapa hanjin hange hairabade themba nauthaba khakna yaroi logi mathaw chapchana pangthokpa change laingakna law and order ngakpa ngamdrabade laingaki mathakta onsilakpa suyai masi khangna laingakna thabak lokhatpeyo laikhidraba naga taruki imung manungna thengna horiba awabadasu sarugyari haina kepekongi serol asina makha taraduna mihada siga mari lainana miyamna sangsilakpa khongjangsinda kepekon amade masiga chatminariba lupsingna angamba thaudang lawgani hairagli Industrial commercial gi sijinagadaba petrol diesel oil pump tagi pidanaba khangankre black ta petroleum product yonbasing action lawkhanaba khangankre Industrial amasung commercial customers singna retail outlet tagi diesel amasung petrol pidanaba Union Minister of Petroleum and Natural Gas na order amathokre Ministry asigi Under Secretary Risana ngarang thokiba order asigi matung ina state amadi union territory khudingmakta leiriba retail outlets singna nomagi oiba gari amada diesel liter sani dagi hena piroidabane pesona approve tawba natragade jarkinda diesel amadi petrol piroidabane retail outlet tagi lawkiba petrol amadi diesel cheng black market ta yolhandana ba thawrang lawhatkadabane hairi West area da thogliba wathok asina maram oiraga malengi mafam ayambada petroleum product marang kaina phangdabagi awaba mayoknarakpana maram oiraga Ministry of Petroleum and Natural Gas na akhanaba thawrang ase lawkhalakpani haidi Kuki militant singna Nagami samtaruk hatkiba thawong condemn tawnaragle laikhidraba Nagami samtaruki asumba wild phangangadabani haina TNL na phongdorakre Kuki militant singna Nagami samtaruk fakhraba matung tamthina hatkiba thawong tangkhul nagalong TNL amasung Indigenous People Organization Manipur ipobna akanma mawongda condemn tawrakpaga loinana chenaba mioi sing faduna chapchaba cherak pinaba takchilagle tangkhul nagalong TNL gi working committee na thadorakpa serol amada Nagami samtaruk me 16 da Kuki militant singna Kangpokpi district ke lailon wifi khuldagi faduna pukhraba matung tamthina hatkiba thawong akan mamawong da condemn tawraduna thawong ase khwaidagi pangdaba amade Manipur da thogliba conflicts asida khwaidagi hena amamba chapter ama oina laihauragani hairi Kuki narco terrorist singna misam taruk minungsi laitana hatkiba adu ngakpiba ngamloidaba matawne naga singna mioi bagi minungsi yengduna Kuki taramari thadoklaba matung mathangi numita tha amarom mafang khangdana phajinduna leirakhiba Nagami samtaruki tamthina hatlaba patha pumdaraba haksang oina puthorakiba thawongna Nagamiyangi pukningda pendaba nungaitaba pokhale maramasina Nagami samtaruk hatpada chenaba sing puthoktuna makhoibu chapchaba serak piduna laikhidraba Nagami samtaruki justice phangangadabane Amaromda security agencies singna pakshana thi humbagi thabak chatharakpa tha amarom phajilaklaba phauba nagataruki mari makong khangba ngamdraga Kuki taramari hek thadokhibaga asibak sang phangkhiba asimakna state amadi center lengangna lawriba role ase karino haiba asowa wahang ama oiragli TNL gi maikeidage Kuki militant group singa lengaka chanariba suspension of operations to khudakta abrogate tawbaga loinana KNFP so terrorist organization amani haina laukthokadabani amade Deputy Chief Minister Nemsa Kipgen dismiss tawgadabani loinana Nagami samphabada chenaba mioi khudimak thiduna phagadabani hairi
अथुबा मतमदा CRPF की कोब्रा की अनौबा यूनिट खरसो मणिपुर थुंगलरगने कोब्रा की फोर्स थाजिनबना मणिपुर लॉ एंड ऑर्डर की फिबम फगतहनबदा चाउना मतेंग ओइरगने हाइना गोविंदास कोंथौजमना फोंदोरखरे। सेंट्रल रिजर्व पुलिस फोर्स CRPF की कमांडो बटालियन फॉर रिजोल्यूट एक्शन कोब्रा यूनिट अनि थाजिलकपना मरम ओइरगा मणिपुर लॉ एंड ऑर्डर की फिबम फगतहनबदा चाउना मतेंग ओइरगने हाइना होम मिनिस्टर गोविंदास कोंथौजमना फोंदोरखरे। जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्स की मोर्ट थमलिबा लैखिद्रबा नागा तरुक की इमुंग मनुंगी मियोइसिंगा उनरबा मतुंगदा मिनिस्टरना हाइके स्टेट असिदा सिक्योरिटी फोर्स की अवातबा लैबना खुदोंग चादबा कयामरुम मायोकनादुना लागले। अदुबु कोब्रा की यूनिट अनि थुंगलरबनिना लॉ एंड ऑर्डर की फिबम फगतहनबा ngamlagane नौना थुंगलरबा कोब्रा की यूनिट सिंग अदो गोरिल्ला वार फोर अमदे जंगल कॉम्बैट ऑपरेशन दा निंगथिना ट्रेनिंग फंगलबा ngaktane इंगतपा फिबम हंजिनबा होनबदा मिसमियांगी मतेंग यामनमक मथौ ताई हाइना पल्लदुना महांगना हाइके स्टेट लेंगांगना हिंसागी फिबम लाक्सनबा होनबदा चिंग अमदी तमदा खुंदारीबा मियोई खुदिंगमकना मपुंग फाबा कोऑपरेशन पीबीनबा चीफ मिनिस्टर याउना मतम कयागी ममांगदगी अपील तौदुना लाक्पने अहेनबा सिक्योरिटी फोर्स थाजिलगलबसो मियांगी मतेंग याउद्रगदे इंगतपा फिबम हंजिलहनबा ngamloi हाइके। नागा मिसम तरुक हातखिबगी थवोंग अदुबु यानिंगदबा फोंदोक्लदुना मिनिस्टर गोविंदासना हाइके थौदोक असिदा चेनरिबा मियोई पुमनमक फारगा लोगी ओइबा मतिक साबा चैराक पीनबा होनगने ममांगदा नागा खुलाई पाइबसिंगना फाजिंदुना थमलंबा कुकी फुरुके मियोई 13 थादोरखिबगी थवोंग अदुबु थागतपा फोंदोक्लदुना महांगना हाइके मियोइबगी मिनुंगसिदा युमफम ओइरगा कुकी मिसम 13 थादोरकपने कुकी मिसम 13 थादोरकपने मतवसुमना येंगथिनरिबा नाकल अनिना मियोइबगी मिनुंगसिदा युमफम ओइरगा अखनबा थौरांग कया लौखटलगलबदे स्टेट असिदा इंगतपा फिबम सोइदना हंजिलकनी हाइबगी थाजबा लई हाइखि। कोदोमपोक PGP की थबक थौरम सिंगदा KCP MC यूनिफिकेशन अकनबा वाफम थमलगली। हियांगथांग ब्लॉक की मखादा लैरिबा कोदोमपोकपी ग्राम पंचायत की प्रधाना महाकी खुसाबी खरगा मानरगा मियामगी साखथुंग सिंग मतुना लैबगी मथक्ता KCP MC यूनिफिकेशन बुलान उहनबा होनरकपगीदमक ग्राम पंचायत असिगी थबक थौरम पुमनमक लुबसिना अथिंगबा थमले हाइबगा लोइनना मसिगी मतांगदा मरी लैनबा ऑथोरिटी अमदे लैबाक मियामना सुमिदेंग चंगबियो हाइदि। KCP MC यूनिफिकेशन की PRO सिंखैंगानबना थादोरकपा चेरोल अमदा मथगी वाफम असि फोंदोकपगा लोइनना हौजी इरमदम असि तंगदु लैतादबा अमदे इरांगना मरम ओइदुना खमथेंगना वानरिङै चेरक असिदा खंगलरोय उररोय मतागुम तौनिंगबदा तौबा असे ngaktaba ngamde मणिपुरदा लैरिबा मिपुंग खुदिंगमक सुफम नोमफम खंगदना अवाबा फिबम अमा मायोकनरिङै चेरक असिदा मयामबु अपंगबा सिबा मियामगी साखथुंगबु लाना सिजिनबा से कैदौनुंगदा लुप असिना येंगदुना लैथोक्लोय हाइदि। हिंगना कलंबा याबा मियोई तरुक हातोक्लबा मतुंग मिहातपा फागने हाइबसि यानिंगदे हाइना रिपकोना फोंदोरखरे। हिंगना कलंबा याबा मियोई तरुक हातोक्लबा मतुंग मिहातपा फागने हाइबसि कंडेम तौई हाइना रीजनल इंडिजिनस फोरम फॉर पीसफुल को एक्जिस्टेंस रिपको मणिपुरना फोंदोरगली। रिपोना थादोरकपा चेरोल अमदा हंदक चिन कुकी कांगबु अमना नागा तरुक फाजिन खीबदगे नागा सिंगनासु चिन कुकी 13 फाजिनदुना थमलुरबा मतुंग हाना थादोकपम थोकपा नागा तरुक थादोक्त्रिङै नागा सिंगना फाजिनदुना थमलकपा कुकी 13 टेक्ता काइदना थादोखे थवोंग असे लॉस ऑफ आर्म कॉन्फ्लिक्ट की मखादा इंटरनेशनल ह्यूमैनिटेरियन एक्ट 1949 जेनेवा कन्वेंस की चटना कांगलोन ngakpa leibak macha taba mawong amane siba sangba khangludraba kuki 13 bu tekta kaidana thadorakhiba matung chin kuki singi oinade khwaidagi harauba numit ama oike nakalamadana hana thadokpham thokpa naga taruk adude manipur lenga ki security CRPF Assam Rifles forensic amade sniper dog yauna personnel Samariga Yankhaina Kuki Thi²Duna Asiba Masa Oina Panke Fangliba Masa Sing Aduso Makoka Masaga Tongan na
aduga lemhauriba masasing aduso thanggumbana makak kaklaga thamlambani mihada sidi terrorist khaktana chathaba mihani laikidraba singi masak khangnaba hotnabada makoina se sakhiba phiroldagi masak taknakhi masa masagi nupi angang singi mamangdagi hingna faraga pokhiba naga tarukki semdoklaba misa singadu ururaba mipung khuding thamoi kainake mihad asigumba se mamangda su masing naidana terrorist group singna chathakre khwaidagi tamthiraba sin kuki terrorist sing asige thabak ase chathakiba kangbu asige tukacharaba dabi adu phangadaba nate makoina naga singda christian card sijinaduna mingchat khomnaba honarambado maithiragane tasengbadi makhoidi devil latpa church of satan da thajaba kangbune nome singi lining dharma chapchana leite makhoi judaism chunate aduna su miyoibagi minungchi sendaba sanga dagi su hena tamthiba lichat ama chatliba sini haiki Delhi da mai sakpagi thaudokta miyoi ahum sire South Delhi gi Malviya Nagar da mai sakpada foreigner Yaona Mioi kunmathoi sikraba matungda Delhi gi Tughlaqbad area da leiba building ama mai sakpada miyoi ahum sire Delhi Fire Service na thaudok thokpamdagi miyoi taruk kankhibaga loinana Centralized Accident and Trauma Services ki matenga loinana manang nakpa hospital da pukhatuna laikanare mai saklakiba building ado Maidyar Mark da leiba Nayatara apartment ki gali number 1 da leiba building ne thaudok thokpagi pau hek phangbaga fire department na water tender ahum water bounder ani breathing support unit ama amasung quick response vehicle ama thaudok thokpam da thajinke ahan maphangba report ki matung ina building i manung da khamduna leiba gari amadagi mai saklakkibane thaudok asigi matangda police na investigation chathaba hori hairi Nupagi hostel da nupi ama siduna leiramle Varanasi gi Saranat area da leiba boys hostel amagi staircase da masagi zahi tarama pantangai ripi nursing tamlebi maheroi nupi macha ama singna ningai oiba mawong da siduna leiramle Varanasi police ki maike digi thokpa statement amagi matung ina thaudogasi haukiba yumsakaisa numita thokibane Saranat area da hangba boys hostel amada chingna ningai oiba misida siduna leiram kibi nupi macha ado Caesar Surgical Nursing College da mahaitam libi mahairoi amane laikhidrabigi mapabung ado Police Department ta thabak tawba miyoi amasuni hairi Jiribam da FCI go down manakta leiba quarter ama mai sakre ngarang ayu pung 4:30 muk tarakpa matamda Jiribam gi Babupura ward number 6 ki FCI go down manakta leiba quarter ama mai sakre electric short circuit tagi oiramba yai haina thajanare hairiba quarter ase Transport Department kini haide Manipur Fire Service ki timna matam chana laktuna mai tumna chakadabadagi kanbangam hore adubu yum adugi maning thangba saruk singdi tumna chakre hauding maki oina mai sakraba polam sing adugi sapchaba senpham khangbangamdre mai sakraba quarter ase RK Subadani kauba storekeeper amanat leibane mahangna sijinaba computer set CCTV masak mathum sing AC amade fridge na chingba su mai sakpada yaukre hairi